Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru eba pau Pradhan Mantri Narendra Modi na lagliba harau kumai sing asi leba asida puthokpa polam singa loinena pangthoknaba amasung vocal for local bu makhoigi mantra ama ohenaba hairi Rajya Veterinary and Animal Husbandry Services Bibhagna Rajya asida rabies laina mapung phana lakshinnaba honari New Delhi da pangthokiba World Food India gi marishuba edition da Manipur gi stall singna miyangi puning chingshin bangamki Kendra gi Griha Mantri Amit Shah hari matang chahi gi March 38 fawbu gi manung da leba asegi left wing extremism maru phangna muthalagani amasung Tamil Nadu da miyam nation da gi thodok da miyoi nufu hena sikiba thodok adu thizinna ba inquiry commission ama semkre Pradhan Mantri Narendra Modi na lagliba harau kumai sing asi leba asida puthokpa polam singalone na pangthoknaba amasung vocal for local bu makhoi gi mantra ama ohenaba hairi Akashvani gi thongda sandoki ba maha ki man ki ba thoram da Sri Modi na hai lagliba numi kharani asida harau kumai kya mathang lakli amasung mar asida GST budget usab su pangthokli leba asida pangthokpa puthokpa polam sing sinanaba miyam da taksiladuna Pradhan Mantri na hai thong asina imung amada asa purakpaga loina na artisan amagi hona jamansu ikai khumnaba ngamgani amasung hagologliba entrepreneur singi asage mayol chonghangani harau kumai manungda imung manung amadi masigi akoiba khaknatana ate mafam sing lambi shorok kaitel amadi khungangna chingba tarutana na thamnabasu honagadabani Pradhan Mantri na hai आने वाले दिनों में एक के बाद एक त्योहार और खुशियां आने वाली हैं। हर पर्व पर हम खरीदारी भी खूब करते हैं और इस बार तो जीएसटी बचत उत्सव भी चल रहा है। अगर हम ठान लें कि इस बार त्योहार सिर्फ स्वदेशी चीजों से ही मनाएंगे तो देखिएगा हमारे उत्सव की रौनक कई गुना बढ़ जाएगी। वोकल फॉर लोकल को खरीदारी का मंत्र बना दीजिए, ठान लीजिए। हमेशा के लिए जो देश में तैयार हुआ है वही खरीदेंगे। Mahatma Gandhi na leba sida sajaba polam singbu sinenaba puning thogulamba aduba paladuna Pradhan Mantri na hai haukiba chihi taramatoi asida miyam bu khadigi polam singda puning chingsinnaba akanba thabak paikhatkli lagliba October ani Gandhi Jayanti nimita mipum khudimangna khadigi polam amamam leinanaba amadi social media da vocal for local gi pausal sandongnabasu Sri Modi na hairi Nation First at the Rate 75 campaign ki saruk amu oina Ride for Environment haiba cycle rally amangasi ayuk Imphal gi Thau ground gi lamthakre Rajya ki Director of Environment and Climate Change nasinduna pangthokiba rally adu biba asigi Director Dr. T. Brizar Kumar na lamthaki Imphal gi Porampata Labor Director ki office ta Lushin ki Tharum adu da Siza Hospital and Research Institute Manipur gi President Dr. T.S. Palinsu saruk yaki rally alu da Manipur Adventure and Mountaineering Biking Association, River Bank Society, SAI, NERC, All Manipur Working Journalists Union, Amjun Nachingba Singhi members Singsu Saruk Yaki. India Meteorological Department Imphal Center na hari lagliba numi mangani este raj asig mafam kharada nong churaba yai pausi na hai Tamenglong Sanapati amasung Ukhrul Jilla da tha asig ani fawba akha raw yawna nong chugani Tamenglong Sanapati Kangpokpi Imphal West Ukhrul Jiribam None Chandel Churachandpur amasung Frezol Jilla gi mafam sing dangasi nong tagani Rajya ki Director of Environment and Climate Change tagi phangba pawgi matung ina ngasi Bisampur Jilla na Celsius degree kuntra mari gi mathakta leiduna khwaidagi saba jilla oiki aduga Tengnoupal Jilla na Celsius degree kunmari leiduna khwaidagi ingba jilla oiki pawgi madak thana atemba break ama NABH Panglaba AOI Babina Specialty Hospital asida Medical Oncology, Hemato-Oncology, Pediatric Hemato-Oncology, Haibadi Ahan Sing amasung Angang Sing Naba, Cancer Makal Kudingmaki, Anoba Makalgi Chemotherapy, Hormone Therapy, Immunotherapy, Amadi, Targeted Therapy Gi Makal Season Aduna, Lying Bada Kudong Chaba Piri, CMHT PMJAY Health Card Amasung, Government Employee Singisu Kudong Chaba Pizari, Dr. Singna Tumor Board Phamduna, Anaba Singi Lying da Chowna Mating Pangli, Akupa Marol Gidamag, AOI Babina Specialty Hospital, Sajiba Jail Road, Khabay Soy, Imphal East, Tanabiu. Tabiriba Pawasi, Akashvani, Imphal Ligini. Rajya ki Veterinary and Animal Husbandry Services ki Director Dr.
R.K. Khogendrojit Singh Hairi, Rabies Lena Degi Sasan Simbu Ngaktok Nobugidam Atuba Matam the Puna Tabak Packet Minabagi Tangai Fedabale, Rabies Lena Asi Chad Tamakudung Tinga Ojerabasu, Matam Chan Hidak, Kaptopa Amadi Sexil Torong Lokalabadi, Lena Asi, Ngaktopayaba Lena Amani. Rajagi Veterinary Amasung Animal Husbandry Services Vivagna Sendunangasi Imphal ge Sanzen Tongda Leba Farmers Training Hall the Pangtopa Malenga Rabies Nimiki Palantarum the Wangangbada Director Dr. R.K. Khogendrojit Hai Yum the Miyam Loneri Bahui Hodong Sing Matam Chana Rabies ki Hida Kaptopagi Tangai Fedabale Karigum Bahui Hodong Sing na Kazitong Orabasu Kuzil na Kolabadi Dr. Gatana Duna Layang to Hogodabani Veterinary Hospital Amasung Dispensary Singda Anti-Rabies Vaccine Sing Chehi Chupa Panganduna Lakli Haiduna Veterinary Bibagna Rise Asida Rabies Lena Mapungpana Mutatnaba Pandam Tamli Dr. Khogendrojit Hai कोई पांथोक चलीबा वर्ल्ड रेबिस डे सिदा कोई थमजनिंग मसी कोई मणिपुर देसु कोई अमदि हौदोंग से कोई फैमिली की मेंबर दौना लोइना राबनिना मोइसे करम मतमदा वैक्सीनेशन कापथोकदगे एबा पोचिन मुन खनबिरगा कोई डिपार्टमेंट ना ममांग सही सिंगजिदगे कोइना फ्री ऑफ कॉस्ट कोई डिस्ट्रिक्ट लेवल दा दुगा कोई स्टेट की जेंथोंग वेटरनरी हॉस्पिटल दा कोई एंटी रेबिस मतंग साना कापथोक पिनबा अपील तौजरी अदुगा लोइना कोइना चिकप नतबा हुई नत्रगा हौदोंग सिना इवन ई थोंगना खोट खरगदी अदुवा कोई मेडिकल डॉक्टर सिंह तानबिरगा करम तौरगा ट्रीटमेंट तौदगे हाइबा पोटु संक्शन बियो Ek Now You Me and Community Highway Hiram the Pangtoki Banumit Asigi Palan Tharungi Saru Ama Oina Imphal ge Sanzen Tongte Leba State Veterinary Hospital the Akanaba Anti-Rabies Vaccine Camp Amasu Hogdoki Amadi Miyamba Mamutana Kanganaba Pamplesu Chaitoki Rise Asigi District Veterinary Office Kodimoktasu Torum Asi Pangtok Naki New Delhi ge Var Mandabam the Pangtoki Ba World Food India ge Marishuba Edition da Manipur ge Tonga Tonga Basol Tarataruk na saruk yaki stall sing adugi manungda trade commerce amasung industry horticulture agriculture amasung forest bibaki stall sing yauki forest bibaki makhada leba bandhan bikas kendra sing na puthokpa polam sing sumela asida ahanba oina saruk yaki manipur gi GI tech phanglaba uhai sing Kachagi Champra Chahau Sebum Yawn Ate Polom Kaya Melas the Utki Manipur gi Sol Sing Uliba Polom Sing Asina Melasi Yang Black Pamiang Puning Chingshin Bangamki Masina Manipur gi Potok Sing Asi Malengi Miam the Kangan Bada Achoba Mating Oregani Tasigi Kun Manga de Hodoki Melasi Nasiloshin Kibani Kendra Food Processing Industry Mantralo na Sindu na Pangtoki Melasi Pradhan Mantri Narendra Modi na Hodoki Bani District Level Committee Tenopol na Sindu na Micro, Small and Medium Enterprises Singi Oiba Awareness Program among si Zila Segi Thamlai Village Community Hall Pangtokre Thorum Atuda Udian Registration Tobagi Kem Amasu Pangtoki Program asi District Industry Center Gimi Makada Senbani BJP Imphal East District amasung BJP Kshetrimayum Mandal na Sinduna Zila Taki Atmanivar Virus Sanklap Campaign Hargar Swadesi ngasi Imphal East Zila gi Porompa Tawan Taba Community Hall Pangtokre Campaign asi Raja Taki oina hokiba Tangkun Manga da BJP Manipur Pradesh na Sinduna Imphal gi Thambal Sanglen da Hodokibani Campaign ke saru oina tongan ba changnam na sing pangtokpa lamdam asi da sajaba polam sing utpa exhibition pangtokpa na thorom adugi mapungai ba saktam oiki Lamjan Bahizam Irabo Ningsing Lupna Sinduna Raja Taki Laik Pachangnam Nubagi Tharuma ngasi Imphal Iski Khongman Mangjil Community Hall the Pangtokre Lup asigi President Thangjam Subhasandan Hai Mahirusing da Lamjan Ba Irabo ki Wakalon Amadi Fidam Adu Jelanna Bagi Pandam da Thorum asi Pangtokpani Assam Rifles na Sinduna Chanjan Zilage Sajik Tampata Labour Primary Health Center Daliam na Layang Bagi Kem Ama Pangtokre Amarumda Churachandpur Zilagi Lanfa Model Government High School dasu ngarang Medical Aid Camp Pangtokre Madu da Punamye Cheni Humbutra Hena Layang ki Assam Rifles District Health Society amasung District AIDS Prevention and Control Unit Chanjan na Sinduna Swasta Nari Saksak Parivar Avian Amadi Intensify IEC Campaign amasu Chandel da Pangtokre Madu da Miyo Jamakun Hena Layam na Layang ki Amadi Polam Sing Sukusin Naki Sikkim ki Gangtok ta Pangtokit ba North East Regional Level Red Ribbon Quiz Competition da Manipur gi Mahut Sinduna Saruk Yakiba Mother's Pride Academy gi Mahiru ani Ahong Sambam Mukesh amasung Elysian Thogdam na Makok Erekle Ato Hen Tanaba Ato da Sikkim amasung Tripura na Anishuba amasung Ahum Subataki Mahiru ani asina Mai Palapada Manipur AIDS Control Society ki Director Dr. Harumbam Teresa na Nungaiba Phungdorekle All Manipur Bar Association Amba amasung Kakching District Bar Association na kusunoduna miyam da ainge maram da ningti na kangana bagi awareness program ama Kakching Jila gi tongan ba mapam sing da pangtokre thorum atu da POCSO Act Prohibition of Child Marriage Act amadi Domestic Violence Act na chingbagi matang da akang hising na wangang ki
Manipur Vidhan Sabha gi sadasya Govindas Konthokjamna ngasi Bisnupur Jilla gi Gopinath Yatra Niwasta Janseba Outreach amasung Wellness Camp ama hokdokre Ningthokong Municipal Council asinduna pangthokiba camp aduda lamdam adugi miyoy kyagi mitlang bagaluna na hidak langtak singlem na pikhi Library and Information Center Kaching gi auditorium gi saruk kharangasi ayu angan bada mai chakre ekogi Kaching pangwin hai mai adu electric source circuit na maram oduna chakhibani tungda mai adu ferry services station Kaching gi team club amadi mafam adugi miyoy kyana kan honaduna kan bangamki Akasvani Imphal dagi pau tabiri Kendra ki Gृह मंत्री अमित शाह ने हारी मथंग जेगी मार्च 19 फाउबग मनुंगदा लेबास दगी लेफ्ट विंग एक्सट्रीमिज्म मरुफंग नमुत लगनी न्यू दिल्ली दंगसे पांगतोप नक्सल मुक्ता भारत लोशिंबगी थोरमदा वांगांग बदा श्री शाहन हाई इंग्लिश सिंगनी तेरामरीदा प्रधानमंत्री नरेंद्र मोदी ने लुचिंग सरकार लाख मतमदा लेबा असिना जम्मू कश्मीर अवांग पोलमदा अमसुंग लेफ्ट विंग एक्सट्रीमिज्म कॉरिडोर दा हिंसा की थकदोक या थोकना लेबा सेगी सिक्योरिटी दा चाउन सिंगनबगी अवाबा मायोनखी श्री शाहन हाई सरकार असिना तुंग कोइना चनगदबा थौरंग कया पाखत पदेगे समस्या सिंग असि ngasi lakshin bangamle awang polomdam da security personnel sing sebigi chang sengthan nga oina hanthare Tamil Nadu sarkar na ngarang karuda pangthokiba rally amade miyam national bai thokdok da miyoy nifu hena sekiba adubu thizinna ba miyoy amana saba inquiry commission ama semkre hanegi high court ki justice Aruna Jagdishana thawdo adu thizangani marasta medical education director gi matung ina thawdo adu da sokpa de gi miyoy marfu rom tongan ba hospital sing da layangi lekhidaba miyoy sing masa khangdok loba matung da imung manung gi miyoy sing da sinakre Pradhanmantri Narendra Modi na thawdo adu da lekhidaba sing gi imung manung da lupa lakh ani amusung asokpa sing da lupa lising yankai ex gratia piragani haina lauk thokre Chhattisgarh gi Kanpur zilla gi Tiriyapalli da Security Force ka nomai kamna bagi thokdok da Maoist ki miyo ahum sire masig manung da nupi ama yauri sireba Maoist sing adudagi SLR ama .303 rifle ama 12 bore nomai ama amadi ati polong kya fagat pangamle zila adugi SPI Kalyan Alsen hai thokdo asi District Reserve Guard ki team ama namapam aduda Maoist sing leramba ya haina chingna badigi operation chatharingai da Maoist sing na Security Force tamna nomai kapfila padagi handuna kapada Maoist ki miyo ahum adu sikhibani hauzik sanabagi pau Ngangbam Amukhomba dagi Bisnupur District Sports Association na Sinduna Jila Asigi Mini Stadium da Chathariba Ahanba Yumnaw Manaw Memorial First Division Football League ngachi sanakibam ahanba semi final match ta UFC Bisnupur na RFCC Kainubu Panjil ani amada thoikre Kshing District Sports Association na Sinduna Chathariba Kunmathoi Suba KK Hemdrial First Division Football League ngachi sanakiba match ta PPC to Kshingna Aksa Kshing Kunubu Panjil ani amada thoikre District Olympic Association na Thobal District Administration Thobal Kuchan maduna Thasi Kunmari dagi Thobal District Multipurpose Indoor Stadium Chatharkiba District Olympic Games ngasi loisin khre Numin mangani chatharkiba games asida tongan ba masana kunda athoin tanakhi Manipur Olympic Association na sinduna National Sports Governance Act lising ni kumanga amasung Manipur Sports Development Court lising ni kumarigi matang da workshop ama hayeng Khumalampak Sports Complex ta leba Olympic babanda pangthokadori United Arab Emirates ki Abu Dhabi da chathariba Asia Cup cricket ki final da haujik ngaki matung numidang pung nipan da Bharat ka Pakistan ga sanargani ngasigi match asi Asia Cup ki itihas da ahan boina Bharat amasung Pakistan na final da thengnaba oigadori Ksh.Chitrabhanu Thagachuri Amukhomba aroiba da maroiba pau amukhana Pradhanmantri Narendra Modi na lagliba harau kumai sing asi leba asida puthopa polam singalone na pangthongnaba amasung vocal for local bu makhoi ki mantra am ohenna ba hairi Rajya ki Veterinary and Animal Husbandry Services Vivagna Rajya asida rabies lena mapung phana lakshin na ba honari New Delhi da pangthoki ba World Food India gi marishupe edition da Manipur gi sol sing na miyang gi puning chingshin bangam ki Kendra ki Gृह मंत्री अमित शाह हाiri mathangchei gi March 19 faubo gi manungda leba asegi left wing extremism marufang na muthalagani amasung Tamil Nadu da mayam national bai thawdok da miyoy nifu hena sekiba thawdo adu thizinna ba inquiry commission ama semkhrei pau rizari